ꯍꯧꯖꯤꯛ ꯂꯝꯕꯦꯟ ꯈꯥꯏꯕꯣꯛ ꯆꯜꯂꯦ ꯈꯥꯏꯕꯣꯛ ꯑꯃ ꯋꯥꯠꯂꯤ ꯌꯧꯒꯗꯕ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯍꯣꯜ ꯇꯧꯔꯤꯉꯩ ꯑꯗꯨꯒꯤ ꯆꯥ ꯑꯁꯥꯕꯁꯦ ꯊꯛꯀꯦ ꯍꯥꯏꯅ ꯏꯪꯊꯝꯅꯦꯕꯀꯣ ꯁꯤꯁꯤꯒ ꯏꯆꯥꯁꯤꯡꯁꯤꯒ ꯆꯠꯄꯁꯤꯗꯤ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯕ꯭ꯔꯅ ꯍꯥ ꯀꯩꯅꯣ ꯅꯆꯥꯏꯉꯩ ꯆꯠꯄ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯦ ꯑꯇꯩ ꯆꯠꯈꯤꯁꯤꯔꯥ ꯆꯠꯂꯣꯍꯦ ꯁꯦꯝꯇ꯭ꯔꯣ ꯑꯩꯅ ꯃꯃꯥ ꯑꯣꯏꯔꯤꯁꯤꯅꯉꯩꯗ ꯑꯃ ꯁꯤꯡꯖꯨ ꯆꯥꯂꯣꯏꯔꯦ ꯁꯤꯡꯖꯨ ꯁꯨꯗꯅ ꯌꯥꯝ ꯍꯥꯎꯕꯗꯤ ꯃꯥꯜꯂꯦ ꯁꯤꯕ꯭ꯔꯥ ꯌꯥꯝ ꯍꯥꯎꯋꯦ ꯊꯨꯝꯗꯤ ꯖꯥꯛꯄꯅ ꯈꯔꯤ ꯆꯨꯝꯃꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗ ꯈꯨꯁꯥꯏꯅ ꯃꯥꯅ ꯀꯥꯔꯠ ꯄꯤꯕꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯄꯩꯁꯥ ꯂꯧꯔꯦꯕ ꯃꯆꯤ ꯃꯅꯥꯎꯅꯤ ꯍꯧꯖꯤꯛ ꯏꯁꯩ ꯇꯥꯔꯤ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯛꯑꯦ ꯑꯩꯈꯣꯏ ꯖꯔꯅꯤ ꯂꯥꯛꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯑꯗꯨꯅ ꯑꯩ ꯃꯔꯛꯁꯦ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯗꯕꯤꯗ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯛꯑꯦ ꯑꯗꯨꯒ ꯄꯨꯔꯛꯄ ꯄꯣꯠ ꯆꯩꯉꯩꯗꯨꯁꯨ ꯂꯣꯏꯅ ꯂꯧꯊꯣꯛꯑꯦꯕꯀꯣ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ ꯀꯌꯥꯅꯣ ꯊꯦꯡꯕꯅ ꯂꯣꯏ ꯄꯨꯡ 1:30 ꯇꯥꯔꯦ ꯑꯩ ꯃꯁꯝꯁꯦ ꯌꯦꯡꯉꯣ ꯑꯩꯅ ꯄꯣꯛ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯀꯂꯔ ꯊꯥꯕꯅꯦꯕꯀꯣ ꯐꯖꯅꯕꯨꯗꯤ ꯍꯥꯠꯇꯦ ꯑꯗꯨꯅ ꯎꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯂꯣꯏꯔ ꯂꯥꯛꯑꯕꯅꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦꯕꯀꯣ ꯁꯤ ꯌꯥꯕ꯭ꯔꯥ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯏꯅꯦ ꯑꯩ ꯃꯁꯝꯁꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯇꯨꯝꯕ ꯆꯪꯉꯅꯤ ꯇꯨꯝꯗꯣꯏꯁꯦ ꯅꯣꯡꯉꯥꯟꯕꯒꯤ ꯑꯣꯏꯔꯅꯤ ꯀꯩꯅꯣꯗ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯈ꯭ꯔꯕꯅꯤꯅꯀꯣ ꯃꯥꯏ ꯃꯤꯠꯀꯁꯦ ꯂꯣꯏꯅ ꯇꯥꯊꯣꯛ ꯂꯣꯏꯔꯦ ꯌꯦꯡꯉꯨ ꯄꯤꯝꯄꯜ ꯑꯃꯈꯛ ꯊꯣꯛꯂꯛꯏꯁꯦ ꯀꯩꯒꯤꯅꯣꯗ ꯑꯩ ꯍꯧꯖꯤꯛ ꯄꯤꯔꯤꯌꯗ ꯆꯠꯂꯤꯕꯒꯤ ꯁꯤ ꯃꯁꯛꯁꯦ ꯎꯠꯂꯛꯏꯅꯦꯕ ꯇꯣ ꯃꯃꯥꯡꯗ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯄꯤꯔꯤꯌꯗꯀꯤ ꯄꯦꯟꯇꯤ ꯑꯃ ꯄꯨꯔꯒ ꯆꯠꯈꯤꯕꯗꯣ ꯑꯗꯣ ꯃꯤ ꯃꯌꯥꯝ ꯑꯃꯅꯁꯨ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯇꯧꯔꯛꯑꯦ ꯑꯩꯉꯣꯟꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯑꯗꯨꯝ ꯍꯪꯉꯛꯄ ꯌꯥꯎꯋꯦꯕꯀꯣ ꯆꯤꯆꯦ ꯁꯤꯁꯦ ꯑꯉꯥꯡꯒꯤ ꯗꯥꯏꯄꯔ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯁꯦꯠꯄ ꯈꯣꯠꯄꯗ ꯀꯃꯥꯏꯅ ꯇꯧꯋꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯣꯏꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯣꯠꯂꯦ ꯍꯥꯏꯅ ꯃꯤꯅ ꯀꯃꯦꯟ ꯇꯧꯔꯛꯄ ꯌꯥꯎꯋꯦ ꯃꯦꯁꯦꯁ ꯇꯧꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯇꯁꯦꯡꯅꯃꯛ ꯑꯗꯨꯗꯣ ꯄꯥꯝꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯚꯔꯇꯤꯟꯒꯤꯗꯃꯛꯇ ꯅꯨꯡꯗꯥꯡꯒꯤ ꯑꯣꯏꯅ ꯔꯤꯂꯦꯛꯁ ꯅꯥꯏꯠ ꯄꯦꯗ ꯑꯩꯅ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯏꯚꯔꯇꯤꯟꯒꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯅ ꯔꯤꯂꯦꯛꯁ ꯅꯥꯏꯠꯅꯤ ꯑꯗꯣ ꯃꯃꯥꯡꯒꯤꯗꯨꯒꯤ ꯁꯤꯁꯤꯅ ꯑꯦꯕꯖꯣꯔꯞ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝꯅ ꯍꯦꯜꯂꯦ ꯁꯤ 3x ꯐꯥꯁꯇꯔ ꯑꯦꯕꯖꯣꯔꯞꯁꯟꯅꯤ ꯑꯁꯤꯒꯤ ꯃꯃꯤꯡꯁꯦ ꯏꯚꯔꯇꯤꯟ XXL ꯔꯤꯂꯦꯛꯁ ꯅꯥꯏट ꯑꯜꯇ꯭ꯔꯥ ꯁꯦꯅꯤꯇꯔꯤ ꯄꯦड ꯀꯧꯋꯦ ꯁꯤꯒꯤ ꯄꯦꯗꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯄꯤꯔꯤꯌꯗ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯔꯝꯗꯤ ꯁꯤꯒꯤ ꯄꯦꯗꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯜꯂꯤ ꯕꯦꯗꯁꯤꯠꯂ ꯅꯠꯇ꯭ꯔꯒ ꯕꯦꯗꯁꯤꯠꯀꯤ ꯃꯅꯥꯎꯅꯨꯄꯤꯔꯥ ꯍꯥꯏꯅ ꯇ꯭ꯔꯁ ꯃꯤ ꯅꯨꯡꯗꯥꯡ ꯆꯨꯞꯄ ꯑꯃ ꯂꯤꯛ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦꯀꯣ ꯁꯤ ꯁꯤꯖꯤꯟꯅꯔ ꯃꯇꯨꯡꯗ ꯁꯤ ꯁꯦꯠꯂꯕ ꯃꯇꯨꯡꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯐ ꯑꯣꯏ ꯍꯥꯏꯕꯗꯤ ꯈꯪꯕꯧꯅ ꯈꯪꯗꯦꯀꯣ ꯑꯩꯅ ꯁꯦꯠꯂꯤꯁꯤ ꯈꯪꯒꯥꯎ ꯃꯆꯥꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯂꯁꯤꯡꯒꯤ ꯃꯊꯛꯇ ꯇꯨꯝꯃꯤꯔꯥ ꯍꯥꯏꯅ ꯑꯗꯨ ꯃꯌꯥꯝ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯁꯤꯒꯤ ꯄꯦꯗꯁꯦ ꯑꯜꯇ꯭ꯔꯥ ꯁ꯭ꯂꯤꯝ ꯑꯣꯏꯌꯦ ꯑꯗꯨꯒ 3x ꯐꯥꯁꯇꯔ ꯑꯦꯕꯖꯣꯔꯞꯁꯟ ꯑꯣꯏ ꯅꯨꯡꯗꯥꯡ ꯆꯨꯞꯄ ꯑꯃ ꯗ꯭ꯔꯥꯏꯅꯦꯁ ꯑꯦꯟ ꯀꯝꯐꯔꯠ ꯐꯪꯒꯅꯤ ꯑꯗꯨꯒ ꯀꯣꯚꯔꯦꯖꯁꯦ ꯗꯕꯜ ꯁ꯭ꯂꯦꯞ ꯄꯤꯌꯦ ꯑꯗꯨꯅ ꯄꯔꯐꯦꯛꯂꯤ ꯄ꯭लेꯁ ꯑꯣꯏꯔꯗꯤ ꯃꯐꯝꯗ ꯑꯗꯨꯝ ꯂꯦꯡꯉꯔꯣꯏ ꯑꯅꯤꯃꯛꯇ ꯅꯞꯅꯕ ꯌꯥꯎꯕꯅꯤꯅ ꯃꯅꯤꯡꯗꯁꯨ ꯑꯗꯨꯝ ꯅꯞꯅꯕ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯅꯤꯝ ꯁꯟꯐ꯭ꯂꯥꯋꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗ ꯅꯤꯝꯁꯦ ꯑꯦꯟꯇꯤꯕꯦꯛꯇꯔꯤꯌꯦꯜ ꯑꯣꯏ ꯍꯥꯏꯗꯤ ꯏꯔꯤꯇꯦꯁꯟ ꯔꯦꯗꯅꯦꯁ ꯑꯃꯗꯤ ꯄꯦꯟꯗꯒꯤ ꯐꯍꯟꯕ ꯉꯝꯃꯦ ꯁꯟꯐ꯭ꯂꯥꯋꯔꯁꯤꯅ ꯁ꯭ꯀꯤꯟꯁꯦ ꯃꯣꯏꯁꯆꯔꯥꯏꯁ ꯇꯧꯔꯒ ꯃꯨꯔꯝꯕꯗꯣ ꯐꯍꯜꯂꯛꯀꯅꯤ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯥꯡꯁꯨ ꯌꯥꯝ ꯁꯥꯡꯉꯤ ꯏꯁꯥꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕꯅꯤ ꯑꯗꯨꯝ ꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯕ ꯇꯥꯔꯒꯁꯨ ꯑꯩ ꯂꯤꯡ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯃꯒꯦ ꯃꯌꯥꯝ ꯆꯠꯂꯒ ꯑꯗꯨꯝ ꯆꯦꯛꯑꯥꯎꯠ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯍꯟꯗꯛꯇꯤ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯣꯏꯕꯁꯨ ꯂꯣꯏꯔꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯔꯦ ꯁ꯭ꯀꯤꯟ ꯀꯦꯌꯔꯃꯨꯛ ꯇꯧꯔꯅꯤ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯇꯨꯝꯃꯅꯤ ꯑꯗꯨꯒ ꯃꯃꯥꯏꯁꯦ ꯑꯝꯇꯪ ꯇꯣꯅꯔ ꯑꯝꯇꯪ ꯇꯩꯊꯣꯛꯀꯦ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯇꯨꯝꯗꯣꯏꯅꯤ ꯃꯌꯥꯝ ꯑꯩꯅ ꯎꯠꯂꯤꯁꯦ ꯃꯌꯥꯝꯗꯤ ꯈꯜꯂꯝꯒꯅꯦꯕꯀꯣ ꯃꯥꯁꯦ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯏꯅꯤ ꯈꯣꯠꯂꯤꯅꯤ ꯄꯩꯁా ꯐꯪꯉꯤꯅꯤ ꯈꯣꯠꯂꯤꯅꯤ ꯀꯥꯏꯅ ꯃꯌꯥꯝ ꯈꯜꯂꯝꯕꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯃꯛꯄꯨꯀꯣ ꯄꯣꯠꯇꯣ ꯌꯥꯝ ꯐꯕꯒꯤ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯁꯦꯌꯔ ꯇꯧꯖꯕꯅꯦꯕ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯇꯨꯝꯃꯝꯗꯥꯏꯗ ꯑꯩꯅ ꯇꯧꯕ ꯍꯥꯏꯕꯨ ꯑꯩꯒꯤ ꯃꯃꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯇꯣꯅꯔ ꯊꯥꯖꯤꯜꯂꯒꯅꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯆꯥꯔꯞ ꯑꯣꯏꯔ ꯃꯇꯨꯡꯗ ꯑꯩ ꯁꯦꯔꯝꯃꯨꯛ ꯇꯩ ꯑꯗꯨ ꯂꯣꯏꯔꯒ ꯇꯨꯝꯗꯣꯏꯅꯤ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯩ ꯁꯤꯁꯦ ꯇꯧꯋꯦꯕꯀꯣ ꯑꯇꯩꯃꯛ ꯇꯧꯗ꯭ꯔꯒꯁꯨ ꯑꯩ ꯃꯃꯥ ꯀꯩꯅꯣ ꯁꯦꯔꯝ ꯍꯟꯗꯛ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯈꯔ ꯇꯧꯗꯕꯗ ꯄꯤꯝꯄꯜꯁ ꯊꯣꯛꯄ ꯍꯧꯔꯛꯏꯁꯦ ꯎꯔꯕ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯍꯦꯛ ꯇꯧꯗ꯭ꯔꯒꯗꯤ ꯃꯃꯥꯏꯁꯦ ꯄꯤꯝꯄꯜꯁ ꯍꯦꯛꯇ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯁꯟꯁꯀ꯭ꯔꯤꯟ ꯇꯩꯕꯤꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯟꯖꯤꯟ ꯍꯥꯏꯗꯅꯀꯣ ꯑꯦꯅꯤ ꯇꯥꯏꯝ ꯁꯟꯁꯀ꯭ꯔꯤꯟ ꯇꯩꯕ ꯀꯥꯎꯒꯅꯨ ꯃꯃꯥꯏꯅ ꯁꯟꯁꯀ꯭ꯔꯤꯟ ꯇꯩꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯀꯥꯟꯅꯕꯅꯤ ꯌꯨꯝꯗ ꯂꯩꯔꯁꯨ ꯃꯄꯥꯟꯗ ꯆꯠꯂꯁꯨ ꯑꯩ ꯍꯧꯖꯤꯛ ꯁꯦꯔꯝꯒꯨꯝꯕꯁꯤꯗꯤ ꯇꯨꯝꯃꯝꯗꯥꯏꯒꯨꯝꯕꯗ ꯇꯩꯌꯦꯕꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯧꯖꯤꯛ ꯇꯨꯝꯃꯅꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯃꯛ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯍꯧꯖꯤꯛ ꯆꯠꯂꯒ ꯇꯨꯝꯃꯅꯤ
Bye! Next video da mo ginarasi ka?